vote tàu cái gì cái nó nơi thua lô vote thà đó là phải dân nơi cái right to lô hai bên này bố có nơi cái tàu vốn thuốc nơi cái hắc tu phải dân bằng thuốc hai bên này bố có ở đâu bố mà sai mình phụ trách lấy và học việc lấy và tụi bạn cháu không khẳng định về mi anh cái right mất là cả vote cái right piu hai bên đi madam suksa sa Mamang Chahigi May Ohumdagi Hona Kuki Kutlai Paibasingna Maitena Kundaba Mafam Singda Landarakpa Tatara Mathoi Surakle Yum Kaya Mai Thakre Mioi Kaya Hatkre Ngasisu Mioi Lising Humpu Hena Tongan Relief Camp Singda Changjafam Loduna Lairibani Relief Camp da Lairiba Singna Mai Chakraba Mayum Singaduda Karamba Matamda Hanjinba Pangadage Khanbada Amadi Mayum da Hanjinba Yanaba Sinbibagi Mami Amata Udaba Asida Pendaba Kayaga Loinana Lainari Lamdam asida ngasidi awa chaitheng kaya mayuk naduna leiringai cherak asida board ki mami amasu taba haurakle thokliba irang asida miyamgi damak lamdam asigi damak law khonglamba miyoi kaya ngasidi vote ki mayon amada onsilakpagi mami amasu taba haurakle masidani awaba kaya mayok nariba sing asida vote ki wakhalbu leiramgadra vote ki firal paiduna vote khombabu lakpa ngamkigadra haiba ngasidi miyoi kaya gi thamoida hangnaba wahang ama oirakle Lamkai ngakpada ngasi fauba chokthaba naidana National Highway 102 Imphal More lambi gi kakching lamkhai da lengdana leiriba langsai thongna gi convener Rajiv Khetri ga Imphal Today ga akhanana unarubagi paudam miyamda thamjari lan tawri ngai sida bot ki wasi pandirakanu haibane ko hoi bot chi tawri bade yai kaidawai tawdoino ko haibadi vote tàu cái hay gì cái nó nuôi thua lô vote thà đó là phải dân nuôi cái right to lô hai bên này bố có nuôi cái tàu vốn thuốc nuôi cái hắc tu phải dân bằng thuốc hai bên này bố có ở đâu bố mà sai mình phụ trách lấy và học việc lấy và tụi bạn cháu không khẳng định về mi ama cái right mất là cả vote cái right piu hai bên đi madam suksa sa thì cũng tăng cả ở chỗ cái này tên vote mình chỉ là thôi cái đó Mayam mama ko board ai si loy kaning nga tani second ta bada kana ro ko sena paisa puthona money power adu muscle power adagi power makhan mayam ama tholak toini ko aduga sida amuk akoina ngasai akoi sena hoji ma akoi preparation ama tawri board chi hadi langbi rakanu board tawbi anu lan loidri bawdi ko campaign chapi rakanu aduga board chi yaiba makai hadi boycott tawna bo khotna si haibagi ko hoi rally ama kanna singe da hogi ki hoi preparation tawri ko athuba matam da ko hadi akoi mainly akoi hadi akoi na Imphal manung Manipur pulap chatpa ngamdraga su ko akoi Kaching district adagi Thawbal district chi bawdi cover tawna ba langsai thawna na singe da akoi hogi preparation tawra lai ko ado athuba matam da akoi bike rally hatare na scooty kai tawraga akoi volunteers nei mayam da kitang campaign leidana asi tawge ana akoi hadi atopada akoi gi Thawbal district ki manung da leiba loop sing da akoi wari sanaba hojare aduga athuba matam da akoi hadi silani aduga board chi khwai dagi amuk problem chi kaino hai matam si da akoi na sigi si mayam gi mot mayam ama pongdon na rei kana wamna s delhi da leiba akoi after parliamentary constituency da singye ko Kaching lepadi yadaba thada bane yabani ko ngasi mayam voter list kai thagan na rei WhatsApp group ta ko mi lakh ani gu masi akoi Delhi gi constituency hadi jiri yautana ko nipan tariat hai tare na Thawbal and Kaching district ani si pullaga tariat chi akoi masai after da chingsilam me ko mamang da boycott mayam tawi bot thada bane yaraga lepana yade haibagi ko outer da kai jowi singam mino question mayam tawna re delimitation lakri bawdi adu pai leitabani na dum chatna raga lai lakwa matam praja amagi hak mat to gum ne bu ko ado nasai si tawi matam sida mayam na question tawi si as mine boycott tawi matam da naga kuki ga ani si kuki na bot ka raga di haibagi question si mayam tawna re ado
kanana kagera adugi poti natebako akhoi bot si tawbiganu haibneko lan loidri vote tawganu bot tawbiganu vote ka lan ga du ga chaminna basi maram sucha chade haibneko adu sena si bot si manipur si yaitho su yaba pot nebako irang phatte khotte kitang tapna tawasi yaebako adu central government khalliba pot si karino bako manipur si peaceful oire shanti leire haibagi damakta bot thamibra natragana namfuda army hojik lakh ama makai hena thajilakhe ko si leibasina namfuda bochi tawraga BJP na panbani natra political party gi wana tabida ko sida namfuda bot taw ni ba pochi kari ground tawdoino aduga haidi akoina karamba mong da bot thada doino more da leibaduna relic kenta gi bot thada badu mapuni nongaina representative kano du piga doi ro ko sigi pochi akoi munna praja sing khanabam da ka tai haina khali aduga ngasai haiba kuki na kagera nagana kagera akoi gi di sena hogi su MP leitaba nate ngasi bawuda sigi irang sida manipur gi MP oigera inai oigera amo oigera ko laaga kaksing da sumaina irang thuiba mafam sida chat na yengbiyo ko akoi moi akoi gi matik chaba represent tip amani haibado khandokpa yaebako adudi natana vote maya sida akhoi loin thuksilaga akhoi vote ti langmani khotpani tawraga diko akhoi masai akhoi dasu nahanga tani adi pajami si khosang naga haidi chakaga leiba mayam cha tara sida hing yare ada leire leire vote sina kummaga pugiga ta adumakti akhoi sena langsai thona lei mai de akhoi suktau tawhon ningde tawsu tawhol danaba akhoi sena preparation tawningi ko adi masai adi botchi tawbidi yai adubu akhoi masai free oina tawhon badu de akhoi supam pamde buko haibidi kona khara sidi rang patri khara thamani yethokera ani ahum yethokera si marakta moina policy en tawraga adi tawriba hujik irang toiba kaidoriba mayamsi manage tawba ngamragadi kaisu kaidebako natra adudi moigi policy makha polleba adubu hojik leiba situation sidadi sena ngasai vote tawsindana akoi masen leidana sida ima leiba ki damakta ne da chungtho leiba punna kholawam lawminai basi thugai ya harakaneba natra vote ai sidi amana kaning amana amagi support tawnani amana tawnani isini inawo hatnari bam kano nebako vote nebako aduna sigumba talak sida koi vote ki ithil lama lakpasi koi tawbiganu aina mamangdasu appeal mayam tawjagre aduga ima iden atop lamdagi akoi da support tawbirakosu mayam am yawi aduga matungdasu support tawbiyo paja mayamna sigisina kitang haidi munna khanthabiraga ko kitang matam khobawdi haidi sigi pochi lemmin dagi si haidi koi ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ ꯑꯍꯨꯝꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯈꯨꯟ ꯉꯥꯛꯅꯅꯕ ꯍꯣꯠꯅꯔꯛꯈꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯁꯥꯊꯤꯔꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯒꯤꯗꯃꯛ ꯃꯇꯧ ꯀꯔꯝꯅ ꯂꯪꯁꯥꯏ ꯊꯧꯅꯥ ꯊꯣꯛꯂꯛꯈꯤꯕꯅꯣ ꯀꯛꯆꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯅꯍꯥ ꯀꯌꯥꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯊꯣꯛꯅꯔꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯣꯛꯂꯛꯈꯤꯕ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯉꯁꯤ ꯐꯥꯎꯕ ꯈꯥ ꯃꯥꯏꯀꯩꯗ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯃꯗꯤ ꯇꯨꯡꯗ ꯇꯧꯔꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯜꯂꯗꯨꯅ ꯈꯦꯇ꯭ꯔꯤ ꯔꯥꯖꯤꯕꯅ ꯏꯝꯐꯥꯜ ꯇꯨꯗꯦꯗ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯔꯥꯖꯤꯕ ꯈꯦꯇ꯭ꯔꯤ ꯀꯣ ꯑꯩ ꯏꯁꯥꯃꯛ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯀꯟꯚꯦꯅꯔꯅꯤ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯪꯁꯥꯏ ꯊꯧꯅꯥꯁꯤ ꯑꯩꯈꯣꯏ ꯖꯨꯂꯥꯏꯒꯤ ꯇꯥꯡ 2ꯗ ꯀꯣ ꯑꯩꯈꯣꯏ ꯂꯪꯁꯥꯏ ꯊꯧꯅꯥꯁꯤ ꯁꯥꯐꯣꯡꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯏꯟꯚꯣꯜꯚꯃꯦꯟꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯁꯤ ꯉꯁꯥꯏ ꯂꯥꯟꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯂꯥꯟꯁꯤ ꯉꯁꯥꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯊꯣꯛꯈꯤꯕꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯂꯣꯝ ꯁꯥꯏꯠ ꯍꯥꯏꯇꯥꯔꯦ ꯃꯣꯔꯦꯔꯣꯝ ꯁꯥꯏꯠ ꯀꯛꯆꯤꯡꯂꯣꯝ ꯈꯥ ꯃꯥꯏꯀꯩ ꯁꯣꯝꯗꯗꯤ ꯏꯔꯥꯡꯁꯤ ꯊꯣꯏꯗꯣꯛꯄ ꯏꯝꯄꯦꯛꯁꯤ ꯀꯌꯥ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯨꯃꯥꯏꯅ ꯇꯣꯔꯕꯨꯡꯗ ꯀꯩꯗ ꯏꯔꯥꯡ ꯊꯣꯛꯑꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯂꯥꯟ ꯄꯥꯡꯕ ꯑꯗꯒꯤ ꯃꯇꯦꯡ ꯇꯧꯕ ꯆꯥꯅ ꯊꯛꯅꯕ ꯄꯤꯕ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯅ ꯑꯃ ꯑꯣꯏꯈ꯭ꯔꯒꯁꯨ ꯉꯁꯥꯏ ꯃꯦꯒꯤ ꯇꯥꯡ 19ꯒꯤ ꯑꯌꯨꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯒꯨꯅꯨꯒꯤ ꯂꯥꯟꯁꯦ ꯁꯨꯒꯨꯅꯨꯗ ꯍꯧꯔꯛꯈꯤꯕ ꯂꯥꯟꯁꯦ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯃꯤꯠꯁꯤꯗ ꯑꯍꯤꯡꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯊꯣꯛꯂꯛꯄ ꯅꯍꯥ ꯃꯌꯥꯝꯁꯤ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯁꯨꯒꯨꯅꯨꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯥꯟꯒꯤꯗꯃꯛꯇ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏ
ꯃꯇꯦꯡ ꯇꯧꯕ ꯑꯣꯏꯅ ꯀꯛꯆꯤꯡ ꯕꯖꯥꯔꯁꯤꯗꯀꯣ ꯑꯩꯈꯣꯏ ꯅꯍꯥ ꯃꯌꯥꯝꯁꯤ ꯊꯣꯛꯂꯒ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤ ꯊꯣꯛꯂꯒ ꯑꯥꯔꯃꯤꯕꯨ ꯊꯥꯖꯤꯟꯒꯨꯝꯁꯤꯔꯥ ꯇꯧꯕꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯦꯅꯦꯖ ꯇꯧꯅꯕ ꯑꯩꯈꯣꯏ ꯅꯍꯥ ꯃꯌꯥꯝꯁꯤ ꯊꯣꯛꯂꯛꯄꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏ ꯁꯨꯒꯨꯅꯨꯒꯤ ꯂꯥꯟꯁꯤ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯅꯖꯔꯦꯠ ꯊꯨꯒꯥꯏꯈꯤꯕ ꯀꯩꯗꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯗꯒꯤ khitang ꯍꯥꯏꯕꯗꯤ ꯑꯁꯣꯝꯒꯤ ꯂꯥꯟꯁꯤ khitang ꯏꯪꯊꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯃꯣꯔꯦꯗ ꯑꯃꯨꯛ ꯏꯔꯥꯡꯁꯤ ꯊꯣꯛꯆꯤꯜꯂꯛꯄꯀꯣ ꯃꯣꯔꯦꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯊꯣꯛꯂꯛꯄ ꯉꯝꯗꯕ ꯑꯗꯒꯤ ꯀꯃꯥꯏꯅ ꯄꯨꯊꯣꯛꯂꯛꯈꯤꯕ ꯑꯥꯔꯃꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯇꯧꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯇꯧꯔꯒ ꯄꯨꯊꯣꯛꯂꯛꯈꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯝꯈꯥꯏꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯄꯟ ꯑꯃ ꯉꯥꯛꯇ꯭ꯔꯒꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯂꯦꯟꯗ ꯍꯦꯛ ꯃꯣꯂꯣꯏꯗꯅ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯈꯨꯜ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯍꯦꯛ ꯃꯣꯏꯅ ꯂꯥꯟꯁꯤꯜꯂꯛꯈ꯭ꯔꯒꯗꯤ ꯀꯛꯆꯤꯡꯁꯤ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯈ꯭ꯔꯒꯗꯤ ꯃꯊꯪ ꯁꯟꯗꯣꯛꯂꯛꯄ ꯌꯥꯕꯒꯤ ꯄꯣꯠꯁꯤ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯛꯆꯤꯡ ꯂꯝꯈꯥꯏꯁꯤ ꯉꯥꯛꯄ ꯍꯧꯔꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯅꯍꯥꯉꯩꯁꯤ ꯉꯁꯥꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯕꯗꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯃꯛ ꯗꯦꯜꯂꯤꯗ ꯆꯍꯤ 15ꯒꯨꯝꯕ ꯂꯩꯔꯝꯃꯦ ꯑꯩ JNUꯗꯒꯤ ꯑꯩ PhD ꯇꯧꯔꯛꯄꯅꯤ 2007ꯗ PhD ꯂꯣꯏꯔ ꯊꯕꯛ ꯇꯧꯔ ꯂꯩꯔꯝꯕꯗꯒꯤ ꯑꯩ ꯏꯁꯥꯒꯤ ꯊꯕꯛ ꯑꯃꯒꯤ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯈꯔ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯒꯦꯗꯅ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯊꯣꯛꯂꯛꯄꯗꯒꯤ ꯉꯁꯥꯏ ꯏꯟꯇꯔꯅꯦꯠ ꯊꯤꯡꯈꯤꯕ ꯑꯣꯟꯂꯥꯏꯟꯗ ꯊꯕꯛꯁꯤ ꯁꯨꯔꯝꯕꯗꯒꯤ ꯌꯥꯗꯕꯗꯒꯤ ꯑꯗꯨꯝ ꯂꯥꯟ ꯃꯥꯌꯣꯛꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯥꯟꯁꯤ ꯁꯨꯝ ꯌꯥꯎꯈꯤꯕꯗꯒꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯤ ꯑꯩ ꯂꯥꯟꯃꯛ ꯌꯥꯎꯔꯨꯔꯒꯦ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯨꯔꯒꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯈꯤꯕꯗꯤ ꯅꯠꯇꯕ ꯁꯨꯝ ꯌꯥꯎꯈꯤꯕꯗꯒꯤ ꯏꯁꯥꯗ ꯑꯩꯉꯣꯟꯗ ꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤꯀꯣ ꯈꯜꯂꯒꯀꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣই ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯁꯤꯡꯁꯤ ꯂꯣꯏꯅꯕ ꯄꯨꯂꯞꯁꯤ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯍꯥꯏꯗꯤ ꯅꯍꯥ ꯉꯥꯛꯇꯅꯤꯅ ꯏ ꯁꯥꯒꯠꯄ ꯌꯥꯎꯏ ꯑꯃꯅ ꯉꯥꯡꯕꯗ ꯑꯃꯅ ꯇꯥꯟꯅꯗꯕ ꯌꯥꯎꯏꯀꯣ ꯑꯗꯒꯤꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯪꯁꯥꯏ ꯊꯧꯅꯥ ꯍꯥꯏꯕ ꯂꯪꯁꯥꯏ ꯍꯥꯏꯕꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯀꯛꯆꯤꯡꯁꯤ ꯏꯕꯨꯙꯧ ꯈꯝꯅꯥꯡꯕꯅ ꯀꯣꯜꯂꯦꯕꯀꯣ ꯏꯕꯨꯙꯧ ꯈꯝꯅꯥꯡꯕꯒꯤ ꯀꯣꯟꯕꯁꯤꯗ ꯏꯕꯨꯙꯧ ꯈꯝꯅꯥꯡꯕꯒꯤ ꯁꯥꯒꯣꯟꯗ ꯍꯤꯡꯕ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯉꯥꯛꯇꯅꯤ ꯍꯥꯏꯔꯒ ꯂꯪꯁꯥꯏ ꯍꯥꯏꯕꯁꯤ ꯏꯕꯨꯙꯧ ꯈꯝꯅꯥꯡꯕꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯊꯣꯟꯕꯅꯦꯕꯀꯣ ꯑꯗꯣ ꯂꯪꯁꯥꯏꯁꯤꯒꯤ ꯃꯤꯅꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯈꯝꯅꯥꯡꯕꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯌꯣꯠ ꯁꯨꯡꯐꯝ ꯂꯩꯄꯥꯛꯁꯤ ꯊꯤꯕ ꯆꯠꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯑꯃꯅꯦꯕꯀꯣ ꯑꯗꯨ ꯃꯥꯁꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯠꯂꯒ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯁꯤꯖ ꯀꯥꯂꯤꯀꯥ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯎꯔꯤꯄꯣꯛꯇ ꯂꯩꯌꯦꯕꯀꯣ ꯃꯥꯁꯤ ꯄꯨꯔꯒ ꯂꯥꯛꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯂꯧꯔꯒꯀꯣ ꯑꯗꯨꯒ ꯃꯥꯅ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯆꯩꯁꯨ ꯑꯃ ꯄꯥꯏꯌꯦꯕꯀꯣ ꯃꯆꯤꯟꯅ ꯌꯣꯠꯅ ꯑꯣꯏꯕꯀꯣ ꯁꯤꯁꯤꯅ ꯂꯩꯕꯥꯛꯇ ꯊꯤꯟꯕ ꯃꯇꯝꯁꯤꯗ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏ ꯃꯀꯣꯟ ꯊꯣꯛꯏꯗꯅ ꯆꯛ ꯊꯤꯟꯕꯁꯦ ꯆꯛ ꯊꯤꯟꯕ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯂꯩꯕꯥꯛꯁꯤꯗꯤ ꯌꯣꯠ ꯁꯨꯡꯕ ꯌꯥꯅꯤꯀꯣ ꯍꯥꯏꯔꯒ ꯑꯗꯨꯗꯒꯤ ꯃꯥꯅ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯌꯣꯠ ꯁꯨꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯍꯧꯔꯛꯄꯀꯣ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯍꯥꯏꯗꯤ ꯌꯣꯠ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯁꯨꯡꯉꯒ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯒꯤ ꯄꯣꯠꯁꯤ ꯋꯥꯔꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯉꯁꯥꯏ ꯇꯥ ꯃꯥꯟꯕ ꯌꯣꯠꯆꯩ ꯌꯣꯠꯇꯨꯝ ꯌꯥꯎꯕ ꯆꯩꯁꯦ ꯁꯤꯒꯤ ꯃꯃꯤꯡꯁꯤ ꯂꯥꯡꯁꯣꯏ ꯀꯧꯋꯦꯕꯀꯣ ꯑꯗꯨꯅ ꯏꯕꯨꯙꯧ ꯈꯝꯅꯥꯡꯕꯅ ꯄꯥꯏꯔꯝꯕ ꯂꯥꯡꯁꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤꯕꯨ ꯂꯪꯁꯥꯏ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯂꯪꯁꯥꯏ ꯍꯥꯏꯕꯁꯤ ꯏꯕꯨꯙꯧ ꯈꯝꯅꯥꯡꯕꯒꯤ ꯑꯩꯈꯣꯏ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯂꯪꯁꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯉꯁꯥꯏ ꯊꯧꯅꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯦꯖ ꯍꯥꯏꯇꯥꯔꯦꯅꯦ ꯅꯍꯥꯉꯩꯁꯤꯅ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯃꯣꯏꯗ ꯏ ꯁꯥꯒꯠꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯧꯅꯥꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯪꯁꯥꯏ ꯊꯧꯅꯥꯁꯤ ꯑꯩꯈꯣই ꯖꯨꯂꯥꯏꯒꯤ ꯇꯥꯡ 2ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯅꯍꯥꯉꯩꯁꯤ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅꯁꯤ ꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯗ ꯄꯨꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯂꯩꯀꯥꯏ ꯀꯛꯆꯤꯡꯗ ꯂꯩꯀꯥꯏ 10ꯃꯨꯛ ꯂꯩ ꯂꯩꯀꯥꯏ 10ꯁꯤ ꯉꯁꯥꯏ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯂꯩꯀꯥꯏ ꯑꯍꯨꯝ ꯊꯣꯛꯑꯒ ꯍꯥꯏꯗꯤ ꯄꯨꯂꯞ ꯌꯥꯝꯅ ꯐꯝꯃꯝꯃꯦꯕꯀꯣ ꯑꯗꯨꯕꯨ ꯊꯣꯛꯂꯛꯇꯕ ꯃꯤꯁꯨ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯊꯧ ꯄꯨꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯃꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯕꯅꯁꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤ ꯍꯥꯏꯗꯤ खितंग ऑर्गेनाइज होइना पुथोकपिरकनबा हारगको होय रोस्टर सि सेमबा हौरगा रोस्टर सि सेमबगा हादि नोमदा लेकाय अहुम ताहलगा अयुक पुंग तरुक तगिना पुंग अमा बावदा रोस्टर अम लेरनी अदुगा पुंग अमादगी मापन निमिदांगी मापन बावसी रोस्टर अमा सेमे अदगी मापन दगिना हयेंग अयु हौजि हौजि तारिबसि ngasai पुंग मापन द थोलपसि हयेंग पुंग तरुक फावदा ड्यूटी तादोइनेबको तरुक तगि अमा मु सिंदोइनेबा अदु ngasi निमिदांग तारिबा कांगुसि मथंगी रोस्टर सि लाकपा मतमसिदा हादि मोइसि अमु अयुक तमु तारनेबको
ꯍꯥꯏꯗꯤ ꯅꯨꯃꯤꯗꯥꯡ ꯇꯥꯈꯤꯕꯁꯦ ꯅꯨꯃꯤꯗꯥꯡ ꯇꯥꯈꯤꯕꯁꯦ ꯑꯌꯨꯛꯇ ꯂꯥꯛꯇꯣꯏꯅꯦ. ꯑꯌꯨꯛꯇ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛꯇ ꯇꯥꯔꯤꯕꯁꯤꯅ ꯃꯊꯪꯗꯅ ꯑꯃꯨꯛ ꯅꯨꯡꯊꯤꯟꯗ ꯇꯥꯗꯣꯏꯅꯦꯕ ꯅꯨꯡꯊꯤꯟ ꯇꯥꯔꯤꯁꯤꯅ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯗ ꯁꯨꯃꯥꯏꯅ ꯔꯣꯇꯦꯁꯟꯁꯤ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤ ꯉꯁꯥꯏ ꯍꯞꯇꯥ ꯑꯃꯗ ꯄꯨꯡ 9 ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯌꯥꯝꯅ ꯀooperate ꯇꯧꯏ ꯑꯩꯈꯣꯏꯗꯀꯣ ꯃꯣꯏꯅ ꯃꯣꯏꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯟ ꯉꯥꯛꯄ ꯀꯩꯗꯧꯕꯁꯤ ꯑꯣꯏꯊꯣꯛꯄ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯣꯏꯁꯨ ꯋꯥꯗꯅꯕ ꯍꯥꯏꯕꯗꯤ ꯍꯞꯇꯥ ꯑꯃꯗ ꯄꯨꯡ 9 ꯈꯛꯇꯪ ꯃꯇꯝꯗꯨ ꯀꯥꯏꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯈꯨꯟꯁꯤ ꯉꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯔꯒꯀꯣ ꯍꯥꯏꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯡ 9ꯅꯤ ꯃꯣꯏ ꯍꯥꯏꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯌꯥꯝ ꯉꯥꯏꯁꯦ ꯑꯗꯨ ꯁꯤꯐꯥꯎꯕꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯔ ꯑꯩꯈꯣꯏꯅ ꯆꯠꯇꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯆꯠꯇꯅ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗꯀꯣ ꯍꯥꯏꯗꯤ ꯂꯣꯏ ꯋꯥꯅꯔꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤ ꯂꯥꯟꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯧꯅꯣ ꯀꯃꯥꯏꯅ ꯇꯧꯗꯧꯅꯣ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯂꯥꯏꯔꯤꯛ ꯍꯩꯕꯁꯨ ꯌꯥꯎꯔꯤ ꯍꯩꯇꯕꯁꯨ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯥ ꯃꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏ ꯃꯇꯝꯁꯤꯗ ꯉꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯉꯁꯥꯏ ꯊꯣꯛꯂꯛꯏ ꯑꯗꯒꯤ ꯃꯇꯨꯡꯗꯁꯨ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯗꯁꯨ ꯊꯥꯖꯕ ꯊꯝꯕꯤꯔꯒꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯀꯛꯆꯤꯡꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯌꯥꯝ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯀꯥꯡꯄꯣꯛ ꯑꯩꯈꯣꯏ ꯀꯪꯂꯥꯇꯣꯡꯕꯤꯗꯒꯤ ꯑꯩꯈꯣꯏ ꯂꯥꯟꯁꯤꯜꯂꯨꯕ ꯉꯝꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯇꯣꯏꯕꯨꯡ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯂꯝꯈꯥꯏꯗꯒꯤ ꯈꯤꯇꯪ ꯍꯥꯏꯖꯤꯟꯈꯤꯕꯗ ꯑꯗꯨꯝ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯒꯨꯝꯕꯅꯦꯕꯀꯣ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯁꯣꯝꯗ ꯄꯂꯦꯟꯗꯒꯤ ꯑꯩꯈꯣꯏ ꯂꯥꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯁꯦꯡꯅ ꯑꯩꯈꯣꯏꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯎꯔꯤꯀꯣ ꯍꯥꯏꯗꯤ ꯁꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯉꯁꯥই ꯍꯥꯏꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯕ ꯐꯤꯕꯝꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯐꯤꯕꯝꯁꯤꯅꯤ ꯑꯗꯣ ꯉꯁꯥꯏ ꯀꯛꯆꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯀꯛꯆꯤꯡꯗꯒꯤ ꯆꯪꯂꯤꯕ ꯄꯂꯦꯟꯗꯒꯤ ꯆꯥꯟꯗꯦꯜ ꯈꯥꯏꯔꯦꯀꯣ ꯁꯣꯝꯗꯅ ꯇꯦꯡꯅꯧꯄꯜ ꯈꯥꯏꯔꯦ ꯃꯣꯔꯦ ꯆꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯁꯣꯝ ꯁꯥꯏꯗꯁꯤꯗꯅ ꯃꯔꯤꯡꯁꯨ ꯇꯥꯕ ꯑꯗꯒꯤ ꯃꯔꯤꯡ ꯍꯥꯏꯁꯤ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯅꯤꯀꯣ ꯑꯗꯒꯤ ꯉꯁꯥꯏ ꯇꯦꯡꯅꯧꯄꯜ ꯂꯣꯝꯗ ꯃꯔꯤꯡꯁꯨ ꯇꯥꯔꯤꯑꯕꯀꯣ ꯀꯨꯀꯤꯅ ꯈꯔ ꯗꯣꯃꯤꯅꯦꯠ ꯑꯣꯏꯅ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯤꯛꯁ ꯇꯧꯔꯒ ꯇꯥꯕꯅꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯤ ꯀꯩꯅꯣꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯈꯛꯇ ꯊꯦꯡꯅꯕ ꯅꯠꯇꯕꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ 3 ꯁꯨꯖꯤꯜꯂꯛꯄꯀꯣ ꯑꯗꯒꯤ ꯆꯥꯟꯗꯦꯜ ꯂꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯃꯌꯥꯝ ꯑꯃ ꯇꯥꯕꯀꯣ ꯆꯥꯟꯗꯦꯜꯒꯤ ꯃꯅꯨꯡꯗꯁꯨ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯇꯥꯁꯤꯟꯕ ꯑꯗꯨꯗ ꯉꯁꯥꯏ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯅ ꯊꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯊꯠꯂꯤꯕꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯂꯪꯁꯥꯏ ꯊꯧꯅꯥ ꯀꯛꯆꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯩꯗꯧꯕ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣই ꯂꯥꯟ ꯈꯨꯟ ꯉꯥꯏꯕꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯉꯥꯛꯄ ꯅꯠꯇꯦꯕꯀꯣ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯑꯌꯥꯝꯕꯅꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯦꯟꯂꯤ ꯆꯤꯟꯖꯥꯛꯀꯤ ꯂꯥꯟ ꯑꯩꯈꯣꯏꯒꯤꯀꯣ ꯐꯨꯗ ꯋꯥꯔꯁꯤ ꯁꯤ ꯈꯛꯇꯪꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯁꯤ ꯍꯥꯏꯔꯒꯀꯣ ꯀꯨꯀꯤꯁꯤꯡꯗ ꯄꯣꯠ ꯌꯧꯍꯟꯗꯕ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯁꯤ ꯑꯩꯈꯣꯏ ꯊꯝꯃꯒ ꯍꯥꯏꯗꯤ ꯆꯠꯊꯔꯛꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏ ꯆꯥꯟꯗꯦꯜ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯆꯥꯟꯗꯦꯜꯗ ꯅꯥꯒꯥ ꯇꯥꯔꯦ ꯅꯥꯒꯥ ꯇꯥꯔꯤꯕꯁꯤ ꯊꯤꯡꯖꯤꯜꯂꯨꯔꯒꯗꯤ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯂꯩꯅꯔꯝꯃꯤꯕ ꯍꯥꯏꯗꯤ ꯆꯥꯟꯗꯦꯜ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯁꯣꯝꯗ ꯇꯥꯔꯤꯕ ꯅꯥꯒꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯛꯆꯤꯡꯒꯗꯤ ꯃꯔꯤ ꯌꯥꯝ ꯐꯅ ꯂꯥꯛꯄ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅꯀꯣ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯇꯥꯡ 19ꯗ ꯑꯣꯏꯔꯝꯒꯅꯤ ꯍꯦꯛ ꯃꯦꯒꯤ ꯇꯥꯡ 19ꯁꯤꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯊꯧꯔꯛꯄ ꯑꯁꯤꯗꯗꯤ ꯏꯔꯥꯡꯁꯨ ꯊꯣꯛꯄꯅꯤꯅ ꯁꯨꯒꯨꯅꯨꯗ ꯂꯥꯟ ꯇꯧꯔꯦ ꯃꯤ ꯃꯩ ꯊꯥꯔꯦ ꯀꯩꯗꯧꯔꯦ ꯇꯧꯅꯔꯛꯄꯗꯒꯤ ꯏꯔꯥꯡ ꯀꯟꯅ ꯇꯧꯔꯤꯉꯩꯁꯤꯗ ꯉꯁꯥꯏ ꯑꯦꯝꯕꯨꯂꯦꯟꯁꯇꯣ ꯑꯩꯈꯣꯏꯅ ꯁꯤꯗꯗꯤ ꯅꯍꯥ ꯉꯥꯛꯇꯅꯤꯅ ꯏ ꯁꯥꯒꯠꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯣꯛꯑꯦ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯇꯧꯕ ꯃꯇꯝꯗ ꯊꯤꯡꯖꯤꯜꯂꯨꯕꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯅꯥꯒꯥꯒꯤ ꯑꯣꯏꯔꯝꯕ ꯑꯗꯨ ꯃꯣꯏꯁꯨ ꯉꯁꯥꯏ ꯊꯣꯛꯑꯃꯤꯅ ꯑꯩꯈꯣꯏ ꯅꯥꯒꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯂꯥꯛꯄꯗꯒꯤ ꯉꯁꯥꯏ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯆꯥꯟꯗꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯣ CNPO ꯑꯗꯒꯤ ꯕꯖꯥꯔ ꯕꯣꯔꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯒ ꯂꯪꯁꯥꯏ ꯊꯧꯅꯥꯁꯤꯒ ꯐꯖꯅ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯤꯁꯇꯦꯝ ꯑꯃꯗ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒꯀꯣ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯛꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯂꯨꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯁꯛ ꯍꯥꯏꯁꯤꯗꯤ ꯅꯥꯒꯥ ꯃꯥꯟꯕꯁꯨ ꯌꯥꯎꯏ ꯀꯨꯀꯤ ꯃꯥꯟꯕꯁꯨ ꯌꯥꯎꯏ ꯅꯠꯇ꯭ꯔꯥ ꯈꯪꯗꯕꯅꯤꯅꯀꯣ ꯍꯪꯖꯤꯜꯂꯨꯕ ꯃꯇꯝꯗ ꯈꯪꯗꯣꯛꯄ ꯉꯝꯗꯕ ꯌꯥꯎꯋꯦꯕꯀꯣ ꯌꯥꯎꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯙꯥꯔ ꯀꯥꯔꯗ ꯆꯦꯛ ꯇꯧꯗꯅ ꯊꯥꯖꯤꯟꯕ ꯈꯣꯠꯆꯤꯟꯕ ꯇꯧꯔꯛꯑꯦ ꯑꯗꯨ ꯃꯣꯏꯗꯁꯨ ꯑꯃꯨꯛ ꯅꯥꯒꯥ ꯑꯣꯏꯔꯝꯃꯒꯗꯤ ꯍꯔꯥꯁꯃꯦꯟ ꯃꯥꯟꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄꯀꯣ ꯑꯗꯨ ꯂꯥꯁꯇꯕꯨꯗꯤ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯀꯣꯑꯣꯄꯔꯦꯠ ꯐꯖꯅ ꯄꯤꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯗꯤ
ꯆꯥꯟꯗꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯀ ꯂꯝꯁꯥꯏ ꯊꯧꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯑꯗꯨꯕꯨ ꯏꯔꯥꯡꯁꯨ ꯊꯣꯛꯇꯕ ꯑꯗꯨꯒ ꯀꯨꯀꯤꯗꯁꯨ ꯄꯣꯠ ꯌꯧꯍꯟꯗꯕ ꯍꯥꯏꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯊꯤꯡꯖꯤꯜꯂꯛꯄꯗꯒꯤ ꯉꯁꯥꯏ ꯁꯦꯡꯅ ꯃꯣꯔꯦꯗ ꯂꯩꯕ ꯇꯦꯡꯅꯧꯄꯜꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯁꯤꯗ ꯉꯁꯥꯏ ꯊꯥꯎꯒꯤ ꯃꯃꯜ ꯍꯥꯏꯗꯤ sida ko ni lupa chama da thau petrol si liter da han ma tam da mo ya da lupa chami da hal le bu ko yogon na bani na mo ju atopa lambi le ba yai adu akoi gi angam ba level haidi akoi na matam mam da request am tawi thawal lom da adagi mafam khudin mak ta haidi more na ta ga kuki le ba mafam sida haidi pot yogon da na ba akoi pull up thing na si haiba gi pot ma ko adu bu haidi khuruk ta gi khara litho ki bu du dum tawong ani adu yari ba na akoi na thing ba da gi misai seng na ha ga di gas cylinder more da Bising taruk ta hali ko ako adu pwede na ako na sida free da chalam da bani na mo da kitang chaithing mo su pressure mai am pirang ngani ko adi lam sai thongna na kaksing lam khai da even mo gi kano da baw yawi ni ko adi kuki mp gi demand taw matam da kaksing lam khai da mayang phali si handol ga da yawi ni ko mo handol da ako sumai taw ni ko ni hai ba gi pot mayam lei ba adu adubu misai akoina misai nagaga so ko chumari phataba yadaba adagi amaga amuk thingari nge amma amuk yausul lakadra habagi nipai na gusu ma am dai ni ko sena ha ga de koina sidang ngakchari ba koina sidagi pot amal lan gi bo ro kari ro koina sengna verify tawra matung da ko tawbani na koina baza mayam da su khangan ni si sengna akoi ngasai thobal da nan adi yongchak mai thai wagai da mai thaba adai kaksing da baw da ngara kuina baw si phawna awda bagi ko thai na hale ko potchi kaino hai matam da more da gi puthola po potchi ngasai paisa thiram maga puthola ba pot ne ko amarom da haraga akoi na adu gi do hoi matung da taw da na ba ahen ba purak ba adagi lona ya da ba koina buhning da ba pot puram maga di kasu kai de bazar da market ta phangi ba pot sum ba che koi yari ba makai akoi hawpa matam da koi chingna adi army gi pot purok da koi phajin ba khojin ba mam tawre adu masai at least karbar kitang tawrei ba haibadi sigum ba si yenga kan da koi na kitang relaxation kitang leiraga so akoi verify di tawsi cookie da paisa yahon da ba ko chingna ha ga di akoi su sum yenga matam da hoji kangpopi lambi da changai ba truck mai si haidi free da changa pa nati ba nati free da changa pa nati asida piram ro taxi yang da 15,000 dai na 20,000 si lambi da piram maga manipur da pochi pusi lai ne bu ko adu si pusi lai ba si no ma da truck chani yang kai gi ne sahong sang sang ne ba haidi manipur da changa si mayang su yawi akoi meitei gi su truck yawi ko ayam mana mayang pan gi truck ne bu ko adu paisa piram maga changa pa hai si chengna no ma da truck chani yang changa ga su ko lupa lising tara pa matam da karor kya no bu ko no ma da si gi cookie da kara ba ne bu ko aduga ye purai da pot su maman jo ko ne lai dei ni baza mi ne mete baza tapak ta lai ba ko ne lai dei ni naga sing ne lai dei ni lai matam da su maman ju hingat pha moi da su income da sa ge ba sumai na taw ko matam si da akoi su asom da taw ba ya ga de akoi som da su ko do ko thin laga moi da achaw ba se theng ma pi da ba ya de ha ba gi ko adumaina akoi si silak ko matam si da ngasai hojik si more da akoi haidi sangi ba akoi gari khara changi ko gari changi ba koi muslim sin naw changi ado changi ba singsi ngasai moi su mi lai ni na ngasai naga ga thene ye da muslim mamu akoi ga thena ba gi pot amu akoi na thingilo ra ga di pot si yam complicated oi ra gi pot ma lak ko ana akoi ju moi su mi lai jabani na at least moi gi kitang yenga ga ko adu poti pusilandre akoi na poti pusin bi ga nu noi gi mi unaba mi satok sachin tawba anaba kai tawba adu tatpiyo haraga ko adumana muslim ga so koi coordination ji patan tawraga akoina haidi sillaga tawnabani aduwa akoi gi laiba state force assam rifle chatok sachin tawba kai tawba si so akoi loina akoi coordinate langsaina loi tawbne go kaino da haidi misai kaksing da kwai da gi lu si kaino hai matab da ko tha ahum ba lan hek sugunu gi lan tum tha ahum ba si da kamain tawge da kaksing bazar si pura close ne go chena kaksing bazar si pura shutdown tawraga akoi tha ani ahum ba si tawba matam si da ko akoi haidi imphal da thabak chat matam si da imphal da di lan lai taba gu mane ko kaksing la kan da na pum chik chi ga si da ima event mayam am pham ma ko ahing lek ta na ko ta na tawra ko kalian ho ga ji ning tham tha loi do re kalian mo la do ni ko suaina la ko matam si da ngasai akoi na matam da khal le ko as kai no ni imphal da di lan yaw tra ba
ꯍꯥꯏꯕꯗꯤ 이중 영화 레허리 이점도가 ꯑꯗꯒꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯅ ꯑꯃꯨꯛ ꯀꯛꯆꯤꯡ ꯕꯖꯥꯔꯁꯤ ꯐꯥꯎꯔ ꯆꯠ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯉꯛꯑꯦꯕꯀꯣ ꯑꯥꯗꯗꯤ ꯏꯔꯥꯡ ꯂꯥꯡꯉꯒ ꯑꯥꯔꯃꯤ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯄꯥꯏꯆꯠ ꯆꯠꯇꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯇꯧꯔꯤꯑꯕꯀꯣ ꯑꯗꯨꯒ ꯀꯛꯆꯤꯡ ꯌꯧꯔꯀꯥꯟꯗꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯥꯔꯃꯤꯁꯤꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯀꯛꯆꯤꯡꯗ ꯁꯦꯛꯇꯔ ꯑꯃ ꯂꯩꯔꯦ ꯄꯂꯦꯟꯗ ꯁꯦꯛꯇꯔ ꯑꯃꯅꯦꯕꯀꯣ ꯀꯛꯆꯤꯡꯒꯤꯁꯤꯅ 28ꯅꯤ ꯄꯂꯦꯟꯒꯤꯁꯤꯅ 26ꯅꯦꯕꯀꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯊꯥ 4ꯒꯨꯝꯕꯁꯦ ꯁꯨꯛꯆꯠ ꯆꯠꯍꯟꯗꯕꯅꯦ ꯁꯦꯡꯅ ꯄꯨꯔꯥ ꯊꯤꯡꯖꯤꯜꯂ ꯂꯩꯕꯅꯦꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯐꯖꯅ ꯇꯧꯅꯔ ꯃꯇꯨꯡꯗ ꯑꯦꯠꯂꯤꯁ ꯃꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯨꯇꯤꯒꯤ ꯆꯠꯄꯀꯣ ꯍꯥꯏꯗꯤ ꯑꯦꯛꯆꯦꯟꯖ ꯇꯧꯕ ꯁꯨꯇꯤ ꯍꯜꯂꯛꯄ ꯁꯨꯇꯤꯒꯤ ꯆꯠꯈꯤꯕ ꯀꯥꯡꯕꯨꯁꯦ ꯁꯤꯐꯥꯎꯗꯤ ꯊꯥꯗꯣꯛꯑꯁꯤ ꯍꯥꯏꯔꯒ ꯃꯣꯏꯁꯨ ꯆꯠꯀꯦꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯦꯇꯤꯆꯨꯠꯁꯤ ꯁꯦꯡꯅ ꯀꯅꯥꯁꯨ ꯌꯥꯅꯤꯡꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯀꯣ ꯃꯣꯏꯅ ꯃꯇꯦꯡ ꯇꯧꯕ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁꯦꯡꯅ ꯉꯔꯥꯡ ꯀꯣꯊꯥ ꯈꯨꯅꯧ ꯃꯩ ꯊꯥꯔꯤꯕꯁꯤ ꯀꯣꯊꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯔꯦ ꯃꯤ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯦ ꯀꯨꯀꯤꯁꯤꯡꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯩꯗꯧꯕꯩ ꯇꯧꯗ꯭ꯔꯤꯅꯣ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯌꯥꯝꯁꯤ ꯃꯣꯏꯅ ꯀꯌꯥꯝ ꯌꯥꯝꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯤꯕꯅꯣ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯑꯦꯇꯤꯆꯨꯠꯁꯤꯁꯨ ꯌꯥꯅꯤꯡꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯈꯤꯇꯪ ꯌꯦꯡꯗꯕꯁꯨ ꯌꯥꯗꯕꯅꯤꯅ ꯍꯞꯇꯥ ꯑꯃꯗ ꯃꯣꯏꯁꯤ ꯀꯣꯟꯕꯣꯏꯁꯤ ꯑꯅꯤꯔꯛ ꯆꯠꯍꯜꯂꯦꯕꯀꯣ ꯄꯂꯦꯟꯒꯤꯁꯨ ꯀꯛꯆꯤꯡꯒꯤꯁꯨꯀꯣ ꯄꯂꯦꯟꯒꯤꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯨꯔꯦ ꯄꯂꯦꯟꯒꯤ ꯂꯥꯟꯁꯤꯗ ꯃꯣꯏ ꯑꯩꯈꯣꯏ ꯃꯤ ꯁꯤꯕ ꯌꯥꯎꯅꯔꯤꯅꯤ ꯀꯛꯆꯤꯡꯗꯒꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯀꯥꯞꯊꯣꯛꯂꯛꯄ ꯅꯣꯡꯃꯩꯗꯒꯤ ꯃꯔꯨ ꯄꯥꯟꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯨꯔꯦ ꯃꯣꯏꯁꯨ ꯍꯪꯒꯣꯏꯕꯒꯨꯝ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯆꯠꯀꯦ ꯍꯥꯏꯗꯦ ꯐꯅ ꯀꯨꯏꯅ ꯀꯛꯆꯤꯡꯒꯤꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯅꯔꯒ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯒ ꯁꯦꯡꯅ ꯀꯛꯆꯤꯡꯒꯤꯁꯤ ꯁꯦꯡꯅ ꯕꯖꯥꯔ ꯂꯥꯜꯂꯒꯗꯤ ꯆꯠꯇ꯭ꯔꯤꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯏꯗꯤ ꯕꯖꯥꯔ ꯂꯥꯜꯂꯒ ꯃꯣꯏꯒꯤ ꯀꯣꯟꯕꯣꯏ ꯑꯝꯇ ꯆꯠꯍꯟꯗ꯭ꯔꯤꯑꯕꯀꯣ ꯁꯨꯒꯨꯅꯨ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯝ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯑꯗꯨꯐꯥꯎꯗꯤ ꯇꯧꯕꯤꯔꯨꯅꯨ ꯂꯥꯟꯁꯤ ꯐꯖꯅ ꯏꯪꯒꯗ꯭ꯔꯤ ꯅꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯣꯏ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯕꯤꯌꯨ ꯅꯣꯏ ꯊꯛꯐꯝ ꯊꯣꯛꯄ ꯆꯥꯅ ꯊꯛꯅꯕ ꯂꯧꯕ ꯑꯗꯒꯤ ꯉꯁꯥꯏ ꯑꯗꯨꯝꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯣꯏꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯗ ꯒꯥꯔꯤ ꯃꯁꯤꯡ ꯄꯤꯔꯛꯀꯅꯤ ꯃꯤ ꯃꯁꯤꯡ ꯄꯤꯔꯛꯀꯅꯤ ꯑꯗꯒꯤ ꯄꯨꯡ ꯀꯌꯥꯗ ꯊꯣꯛꯇꯣꯏꯅೋ ꯀꯌꯥꯗ ꯍꯜꯂꯛꯀꯗꯕꯅꯣ ꯍꯥꯏꯁꯤ ꯗꯤꯇꯦꯜ ꯑꯩꯈꯣꯏꯗ ꯄꯤꯔ ꯃꯇꯨꯡꯁꯤꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒꯀꯣ ꯑꯦꯠꯂꯤꯁ ꯆꯥꯅꯕ ꯊꯛꯅꯕꯗꯨꯗꯤ ꯆꯠꯍꯟꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯪꯁꯥꯏ ꯊꯧꯅꯥꯁꯤꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯕꯅꯤ ꯑꯗꯒꯤ ꯏꯚꯟ ꯄꯨꯂꯤꯁꯇꯁꯨ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯌꯥꯝꯅ ꯊꯨꯒꯥꯏꯕꯒꯤ ꯄꯣꯠꯇꯨꯁꯨ ꯑꯩꯈꯣꯏ ꯇꯥꯍꯟꯅꯤꯡꯗꯕꯅꯤꯅꯀꯣ ꯑꯗꯣ ꯄꯨꯂꯤꯁꯀꯁꯨ ꯑꯗꯨꯝ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯏ ꯄ꯭ꯔꯦꯁꯔꯗꯤ ꯂꯩ ꯑꯩꯈꯣꯏꯗ ꯁꯤꯗ ꯐꯝꯃꯤꯕꯁꯤ ꯀꯅꯥꯁꯨ ꯄꯥꯝꯕ ꯅꯠꯇꯦ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯗꯨꯕꯨ ꯇꯧꯗꯕ ꯌꯥꯗꯕ ꯂꯩꯄꯥꯛꯀꯤ ꯏꯔꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕ ꯉꯝꯕ ꯅꯠꯇꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯀꯣ ꯑꯗꯨꯕꯨ ꯊꯤꯡꯕ ꯉꯝꯗꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯃꯦꯅꯦꯖ ꯇꯧꯗ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯥ ꯄꯨꯂꯞ ꯋꯥꯃꯤꯟꯅꯕꯒꯤ ꯐꯤꯕꯝꯗꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯂꯪꯁꯥꯏ ꯊꯧꯅꯥꯁꯤꯅ ꯁꯨꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯛꯄꯗꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯐꯟ ꯂꯩꯕ ꯅꯠꯇꯦ ꯑꯗꯩ ꯅꯍꯥ ꯉꯥꯛꯇꯅꯤ ꯊꯕꯛ ꯍꯥꯏꯗꯤ ꯇꯧꯕꯁꯨ ꯌꯥꯎꯔꯤ ꯑꯗꯒꯤ ꯃꯁꯥꯒꯤ ꯀꯩꯅꯣ ꯑꯆꯤꯟꯕ ꯀꯥꯏꯊꯣꯛꯑꯒ ꯍꯥꯏꯗꯤ ꯑꯍꯤꯡ ꯂꯦꯛꯇꯅ ꯅꯨꯡꯊꯤꯟꯗ ꯊꯣꯛꯂꯛꯇꯅ ꯀꯩꯒꯨꯝꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯅ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯀꯉꯥꯎꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔꯗꯤ ꯂꯦꯡꯗꯅ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯀꯣ ꯁꯦꯡꯅ ꯑꯩꯈꯣꯏ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯃꯦꯝꯕꯔꯁꯤ ꯌꯥꯝꯃꯦ ꯍꯥꯏꯗꯤ ꯚꯣꯂꯟꯇꯤꯌꯔꯁ ꯑꯣꯏꯅ ꯃꯤ ꯍꯥꯏꯗꯤ 100-150 ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟꯁꯤ ꯈꯤꯇꯪ ꯅꯦꯝꯊꯈꯤꯕ ꯎꯕꯅꯤꯅ ꯕꯖꯥꯔ ꯍꯥꯡꯖꯤꯜꯂꯛꯄ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯀꯩꯒꯤ ꯂꯩꯗꯅ ꯑꯗꯨꯝꯕ ꯁꯨꯃꯥꯏꯅ ꯆꯠꯅꯈꯤꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤ 100-ꯃꯨꯛꯇꯩ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯦꯛꯇꯤꯚꯂꯤ ꯋꯥꯔꯛ ꯇꯧꯕ ꯅꯠꯇꯅ ꯍꯥꯏꯗꯤ ꯍꯣꯏ ꯀꯩꯒꯨꯝꯕ ꯑꯃ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯒꯗꯤ ꯄꯨꯂꯞ ꯊꯣꯛꯂꯛꯄꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯚꯣꯂꯟꯇꯤꯌꯔꯁ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏ ꯔꯣꯇꯦꯁꯟꯁꯤ ꯁꯦꯝꯃꯒꯀꯣ ꯅꯨꯡꯊꯤꯟꯗꯅ ꯑꯩꯈꯣꯏ ꯃꯤ ꯁꯨꯃꯩ ꯂꯩꯕ ꯅꯨꯃꯤꯗꯥꯡꯗꯅ ꯁꯨꯃꯩ ꯂꯩꯕ ꯍꯥꯏꯔꯒꯀꯣ ꯃꯦꯅꯦꯖ ꯇꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯁꯨꯃꯥꯏꯅ ꯆꯠꯊꯕꯤꯔꯦ ꯆꯠꯊꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯈꯤꯇꯪ ꯁꯛ ꯈꯪꯕꯤꯗꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯈꯤꯇꯪ ꯗꯣꯅꯦꯁꯟ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯒꯤꯗꯨꯅ ꯑꯩꯈꯣই ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯃꯦꯅꯦꯖ ꯇꯧꯕꯀꯣ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯉꯁꯥꯏ ꯑꯩꯈꯣই ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗꯁꯨ ꯑꯩꯈꯣꯏ ꯇꯠꯇꯅ ꯑꯗꯨꯝ ꯂꯥꯎꯋꯦꯀꯣ ꯀꯩꯅꯣꯗ ꯀꯛꯆꯤꯡꯗ ꯃꯣꯔꯦꯗꯒꯤ ꯆꯦꯟꯊꯣꯛꯂꯛꯏꯁꯤ ꯃꯣꯏ ꯍꯥꯏꯗꯤ ꯁꯦꯡꯅ ꯄ꯭ꯔꯖꯥꯁꯤ 5,000ꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯣ 5,000ꯒꯨꯝꯕꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯣꯔꯦꯗ ꯈꯣꯡ ꯊꯥꯡꯉꯨꯕ ꯉꯝꯗ꯭ꯔꯤ ꯁꯦꯡꯅ ꯑꯗꯣ ꯁꯤꯒꯤꯁꯤ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯗꯧꯕꯩꯅꯣ ꯃꯣꯏꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯇꯕꯩꯅꯦꯕꯀꯣ ꯏꯚꯟ ꯃꯣꯔꯦꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯐꯣꯔꯁ 1,000-2,000 ꯊꯝꯖꯤꯟꯁꯦꯕꯀꯣ ꯀꯝꯄꯜꯁꯔꯤ ꯑꯩꯈꯣꯏ ꯃꯣꯏ ꯆꯪꯒꯦ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯔꯝꯒꯗꯕꯅꯣ ꯂꯣꯏꯅ ꯂꯩꯅꯤꯡꯉꯤ ꯏꯚꯟ ꯏꯁꯥꯒꯤ ꯍꯥꯏꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃ ꯈꯤꯜꯂꯒ ꯂꯩꯔꯝꯃꯤꯕ ꯌꯨꯝꯗꯨꯗ ꯆꯪꯉꯒ ꯄꯨꯖꯥ ꯇꯧꯕꯗꯨꯒ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅꯀꯣ ꯍꯥꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕꯗ ꯈꯪꯗꯕꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕꯁꯤ ꯑꯩꯈꯣꯏ
ꯁꯨꯝ ꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯕꯁꯤ ꯀꯩꯅꯣ ꯃꯣꯔꯦꯗ ꯆꯦꯟꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯒ ꯂꯥꯛꯏꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯃꯣꯏꯁꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯦꯠꯂꯤꯁ ꯃꯣꯏꯒꯤ ꯊꯨꯒꯥꯏꯈ꯭ꯔꯕ ꯌꯨꯝꯗꯣ ꯍꯥꯏꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯏꯪ ꯇꯞꯅ ꯄꯥꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯄꯥꯟꯗꯝꯅꯦꯕꯀꯣ ꯇꯨꯖꯦꯅ ꯎꯅꯅꯕ ꯍꯣꯠꯅꯖꯕꯗ ꯉꯥꯛꯇꯪ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯔꯛꯑꯁꯤꯐꯥꯎꯗ ꯏꯃꯥ ꯏꯕꯦꯟ ꯑꯃꯠꯇ ꯇꯨꯝꯗꯅ ꯂꯩꯕꯤꯔꯝꯕ ꯑꯃꯗꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯕꯒꯤꯗꯃꯛꯇꯁꯨ ꯂꯪꯁꯩ ꯊꯧꯅꯥꯒꯤ ꯀꯟꯚꯦꯅꯔ ꯌꯥꯝꯕ ꯔꯖꯤꯕ ꯈꯦꯇ꯭ꯔꯤ ꯊꯥꯒꯠꯆꯔꯤ